अहनबदे यमना मरुइब अपडेट अमा कंगला पाउदगी लुखुचगे मियाम खमथेंग न वाहलगा वरोइसिन की थौरांग लौखटपगी नुंगी सेल करिनो स्टेटस द फॉरेनर चिनकु की नार्को टेररिस्ट सिंग मिटे मियाम द लांदारक तो वार क्राइम स थरकिब सही अमा हेला फाव इंडिया गवर्नमेंट नि ngaidana leiribase karigino haibadu nainaba mathau tai masigi maramdi foreigner terrorist sing na arei bithatuna war crime sa thatuna miyam khamtheng na awaba mayok na laba matungba thuka sigi woroisin purakna ba hona bada makoina taliba separate administration ki demand pi khrasi haina bagi khudong sa balona ba hona bani lawi Kukisingna separate administration demand tawdun landariba asida Kukisingna namna khunda mafam sing the karigi damakta state forcing tanthok alibano India government ga suspension of operation su tawnari ba kuki lal huba sing makoi gi designated camp da lenghandana laihanbagi mahut karigi damakta tongan tongan mafam sing da lanban bunker saduna lebano haibagi paukhum India ranga kilusing basing namaru ina prime minister amsung union home minister gi maikeri gi pifam thoktabra India government wathok asigi matang da hakki oiba manada ba wafam sing phongdok tona warisin purakna ba honari hairiba si miyambu waba yudri lan makata na sa thaduna kham thengna waraba matamda separate administration pitokrasi haibagi sarulangda thuan mangamgani haibagi manung lenba politics sa tharibra haibaseni manipuri gi maribak maramdam nungsijaba naribak maramdam singidamakta saktam ngakna ba hotna bada sibaki daba miyamna proxy war gi langda thuduna apunbagi saktam da kaidonungda negotiation tawroi haibasi khangbangam dabadagi adem badanakal anigi miyambu kanigi haminga pangkhakna han batarabadi poloi de madugi afaba phal phangloi haibadu khangma ngamdabani lawi asiatic sovereign country oirakhiba manipur bu India government lamhui losing the english sing pan nifu mapan the merger agreement tawduna namlo losin ki haibasi hojik leinari belenga ki losing basingna khangdabugum tawribasi laibakti bani merger agreement inakhiba yana warol sing adunga nasatpagi mohor apun basaktam thugaina bu honari ba tarabadi madu logi wangmadani hojik thokliba wathok asing matangda manipur gi miyamna democratic oiba khujang sing sa thariba asida India lengakna manung lenba mongi politics sa thaduna lairabadi khoisauna miyamna arei ba khusu khu lai paiduna civil war sa thabaga iroina pre merger state ki demand gi lal hu cha tharak pathok labadi India government na kari free lawga dabage matamata da India gi arei ba military paramilitary masing khangdana thajin tuna paktak na mihat ki landa sa thagadori pra aduga foreigner chin Kukisingna laiba ki apun basaktam thugaina ba manipur gi miyam maru ina missing da landari ba asidana kari gi damakta Indian forcing na tumina laibaga loinana makhoi bu ngak senduna thambagi maram karino haibagi wahangi paukhumpi na hona bada wana thokani India gi lusing basing na manipur emadi masigi miyam yalhau mising da lisang sitna yenglakliba akhaba miteng sing yengtuna lakli Indian British ki loilam oikiba matam adu dalan thingna bangam dabadagi matam sangna loilam oirakibani adubu British na manipur losin na hona ro matam da manipur gi athoba maribak ning basing di mikhapo na hingnabagi damakta saru sikibana saruk sam hena phai maithigani khanglabasu akanba mayuknaba lantheng thengnaki British ke angam athong sing yauna miyoi kaya lamdam asita makhoi gi mongpham ohenki adubu manipur bu British ke mikhapona leirlaba matung India dagi hana maning tamba phangduni India gi lengak pathap leitringai manipur gi lengak pathap semduna miyam gi lengak leikhi haibasi hojik leidiba India gi lengak singna khanglaba sung khaksin na daba haibasi puksel pikpa amadi apikpa purup asigi miyam bu malim gi lemai dagi khongul muthatna ba hona ba amadi lusing bagi matik magul leitabali chatni lawi India lengak ki lusing basing na manipur gi miyam di yengdiba mideng asida state asigi lengak pasing na ayaba pibagum tumina leiba tarbadi madugi phal poloida phapal lakani thajade nakal ani gi mukna bada nakal amagi miyam bu khamtheng na awaba mayuk na halaga waroisin gi wari sanabagi Thourang Loukhtpagi haiba tarbadi madu nungi aron ba ichel amma leifam thogi video sing bibagi damakta mayam pumna pomuka na thagachari ano update ki damakta online manipur YouTube channel na sabunung sibiduna subscribe to video mo thank you